Nungsirabay Chilinausin Ngasi Kuna Kangminagadoribasi Nupi Amana Club Thadok Tuna Allah do on Sing Khibagi Atin Wari Amakami Nupi Adana Hat Aigi Punsi the Matam Amalerame Aina Kalami Nungai Bahaiba Asi Club Ki Manunda Club Ki Mangal Singer Light Singer Amasung Music Ki Ahoba Makholda Lay Haini Adubu Kanagumba Amatana Kanglamde Aina Ayu Kudingi Kaplami Ahingna Loikro Matunda Aigi friends followers Yamna Layrame Amasung Yamna Nungairame Adubu Manunda di Tasing Yamna Hanglame Ay photo da di mamon nuklame adubu reality da di manglabane numidang ama ay video ama yanglame video adu da hayrame nahak na chatning ba chat khrabaso Allah na nahak ko soidana kaurakani numidang adu ay yamna kapki angang na kappagun Aina aigi hawkraba punsibu kaktatnaba hotnarame adubu miyamna aibu noknabirame amukso gunasingna aibu chingsillaklame amasung aina khallame tasingna ai ase hongdokpa ngamgadra ai hijab ka loinana mingsel mamangda leplame Aigi khut niklammi adubu thamoidi yamna strong wayrame Aina khalle Allahbu dunya natte Aina namaz solammi punsigi ahanbu oina Ai dua sing khanglamde adubu thamoina di hairi Ai sazdada kaplammi Amasung chahi kayagi matungda ahan bu oina santi fanglamme Aina Quran suanba baba huramme ayat khuding na aibu hahallamme ing thahallamme Ay perfect oiba di natte adubu aseng bu oiramme Aduga aina khangi Allah na aibu kaidaunung de Thadok loy haiba Kanagumba aigumna manglaba adu Haujiksu matam thengdri matam layri Allah de on sillo dunya dagi handring aidanna hakna Aigi thamoy kairammi adubu Allah na amuk semjin biki fahan biki Nungsirabay Chilinausin asum tawna clubs tagi Quran da sasinaba nungsibadagi Allah gi nungsibada Masi aigi journey amane amasung masi nahaki oibasu yai